ꯑꯍꯥꯟꯕꯃꯛꯇꯗ ELITETV Fashion and Beauty Tips ꯄꯦꯡꯕꯤꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯚꯤꯌꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅ ꯃꯦꯔꯤꯅꯥ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏꯈꯨꯝꯅꯖꯔꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯒꯦꯁ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯍꯦꯌꯔ ꯁꯦꯂꯨꯟꯒꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯌꯣꯍꯦꯟꯅꯤ ꯁꯥꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯁꯥꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯕꯨꯁꯨ ꯍꯪꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯅ ꯂꯩꯔꯦꯀꯣ ꯍꯦꯟꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯁꯛ ꯏꯟꯊꯣꯛꯇ ꯕꯤꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯥꯡꯊꯦꯝ ꯌꯣꯍꯦꯟ ꯁꯤꯡ ꯑꯩꯍꯥꯛ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯑꯩ ꯏꯁꯥꯒꯤ ꯁꯦꯂꯨꯟ ꯁꯤꯅꯦ ꯍꯧꯖꯤꯛ ꯍꯥꯡꯖꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯁꯤ 2007ꯗ ꯑꯩ ꯗꯤꯄ꯭ꯂꯣꯃꯥ ꯂꯣꯏꯁꯤꯟꯖꯔꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ 7ꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯑꯩ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁꯀꯨꯝꯕꯁꯨ ꯇꯧꯔꯒ ꯑꯗꯨ ꯁꯦꯂꯨꯟꯁꯤ ꯃꯥ ꯍꯥꯡꯖꯔꯛꯄꯅꯤ ꯑꯗꯨꯅ ꯁꯤꯐꯥꯎ ꯆꯠꯊꯖꯔꯤ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯁꯦ ꯑꯩꯅ ꯆꯪꯁꯤꯜꯂꯛꯏꯁꯦ ꯆꯍꯤ 16 ꯃꯔꯤ ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯆꯪꯁꯤꯜꯂꯛꯏꯁꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯏꯁꯦ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯃꯁꯤ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯁꯤ ꯃꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯔ ꯋꯥꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯑꯦꯍꯦ ꯑꯃ ꯍꯩꯔꯨꯔꯒꯗꯤ ꯌꯥꯝꯅ ꯍꯤꯡꯕꯗ ꯈꯔ ꯂꯥꯏꯅ ꯍꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯜꯂꯒ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯍꯩꯕꯁꯤ ꯀꯔꯤ ꯍꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯉꯒ ꯑꯩ ꯃꯁꯤꯃꯗ ꯇꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯔ ꯍꯩꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯪꯖꯔꯛꯈꯤꯕꯅꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯃꯤꯁꯦ ꯑꯦꯝ ꯑꯃꯗꯤ ꯂꯩꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯑꯣꯏꯕꯤꯒꯦ ꯑꯦꯝꯗꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯦꯝ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯩ ꯑꯐꯕ ꯑꯗꯒꯤ ꯌꯥꯝꯅ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯉꯒ ꯂꯩꯔꯤꯀꯣ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯍꯥꯏꯗꯅ ꯖꯣꯕ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯄꯥꯏꯍꯟꯅꯤꯡꯉꯤꯗꯅ ꯌꯨꯝꯒꯤꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯃꯇꯝꯗꯨꯗ ꯅꯨꯄꯥꯅꯕꯨ ꯁꯝ ꯀꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯄꯥꯔꯂꯔ ꯇꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯃꯇꯝꯗꯨꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯔ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯁꯛ ꯈꯪꯅꯔꯀꯥꯟꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯦ ꯌꯨꯝꯅꯁꯨ ꯑꯗꯨꯒ ꯌꯨꯝꯅ ꯊꯣꯏꯗꯣꯛꯄ ꯁꯤꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯑꯩꯉꯣꯟꯗꯁꯨ ꯊꯃꯛꯇꯤ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯁꯅꯨꯅ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯅꯣ ꯑꯗꯨꯁꯨ ꯏꯄꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯕꯨꯗꯤ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯈ꯭ꯔꯦꯀꯣ ꯕꯕꯥꯒꯤ ꯃꯤꯡ ꯂꯩꯁꯥꯡꯊꯦꯝ ꯏꯕꯣꯕꯤ ꯂꯦꯠ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡ ꯑꯦꯟ ꯊꯃꯥꯕꯇꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ ꯑꯩꯒꯤ ꯃꯊꯛꯇ ꯏꯆꯦ ꯑꯃꯒ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯁꯝ ꯀꯛꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ 13 years ꯁꯨꯃꯥꯏꯅ ꯆꯠꯊꯔꯒ ꯂꯥꯛꯑꯕꯅꯤꯀꯣ ꯊꯦꯡꯅꯔꯛꯏꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯂꯥꯛꯏꯕ ꯀ꯭ꯂꯥꯏꯟ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗꯀꯣ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯅꯥꯝ ꯑꯃ ꯀꯛꯄ ꯍꯧꯔꯨꯔꯀꯥꯟꯗ ꯁꯝꯒꯁꯦꯀꯣ ꯅꯪꯒꯤ ꯁꯤꯁꯦ ꯄꯥꯝꯗꯦ ꯈꯣꯠꯇꯦꯒ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯦꯟꯗꯜ ꯇꯧꯕꯤ ꯁꯤꯆꯨꯋꯦꯁꯟꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯊꯣꯛꯑꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯦꯞꯇꯅ ꯃꯌꯥꯝ ꯂꯥꯛꯄꯤꯁꯤꯅꯦ ꯑꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯈꯔ ꯅꯧꯔꯤ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯣꯛꯑꯝꯃꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯊꯣꯛꯂꯛꯄꯁꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯋꯥꯠꯄ ꯍꯥꯏꯗꯤ ꯐꯖꯔꯁꯨ ꯑꯗꯨꯝ ꯁꯤꯡꯊꯥꯕꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯂꯩꯇꯕꯗꯣ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯗꯤ ꯈꯔ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯜꯂꯦꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯝ ꯀꯛꯄꯒꯤ ꯀꯩꯅꯣꯁꯦ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯏꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯁꯦꯂꯣꯟꯁꯤꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯝ ꯀꯛꯄꯗꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝꯕꯨꯗꯤ ꯀꯛꯑꯝꯃꯦ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯍꯩꯅ ꯀꯛꯑꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯅ ꯆꯪꯅꯔꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯤꯌꯔ ꯀꯠꯀ ꯂꯩꯕ꯭ꯔꯥ ꯅꯨꯄꯤꯒꯤꯁꯨ ꯅꯨꯄꯥꯒꯤꯁꯨ ꯑꯗꯨꯝ ꯑꯅꯤꯃꯛ ꯄꯥꯏꯕꯅꯤꯅꯀꯣ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯤꯌꯔ ꯀꯠ ꯍꯥꯏꯁꯤ ꯃꯗꯨ ꯑꯅꯧꯕ ꯇ꯭ꯔꯦꯟꯁꯀꯨꯝꯕ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯊꯣꯛꯂꯛꯑꯒꯗꯤ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨ ꯅꯠꯇꯕꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯑꯩ ꯈꯜꯂꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯍꯦꯟꯅ ꯅꯨꯄꯤꯒꯤ ꯑꯣꯏꯔꯣ ꯅꯨꯄꯥꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯣ ꯀꯥꯏ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯒꯤ ꯍꯥꯏꯔꯒꯗꯤ ꯕꯣꯕꯁꯤꯅ ꯌꯥꯝꯅ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯅ ꯑꯟꯗꯔꯀꯠ ꯁꯤꯁꯤꯅ ꯌꯥꯝꯅ ꯆꯠꯂꯦ ꯑꯗꯨꯒ ꯑꯅꯧꯕ ꯇ꯭ꯔꯦꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥꯒꯤ ꯁ꯭ꯇꯥꯏꯜ ꯁꯨꯝꯕ ꯕ꯭ꯂꯣꯛ ꯀꯠ ꯑꯗꯨꯝꯕ ꯈꯔ
ꯑꯅꯧꯕ ꯇ꯭ꯔꯦꯟꯁ ꯈꯔ ꯂꯥꯛꯏ ꯁꯤ ꯃꯉꯥꯏ ꯑꯗꯨꯒꯤ ꯗ꯭ꯔꯦꯁ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯤ ꯑꯅꯧꯕ ꯍꯥꯞꯄꯛꯑꯒꯅꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯥꯅ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯗꯨꯝ ꯄꯥꯏꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯥꯅ ꯑꯗꯨꯝ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯄꯥꯏꯍꯟꯅꯤꯡꯗꯕꯒ ꯂꯩꯕꯗꯣ ꯑꯗꯨꯝꯕ ꯀꯁꯇꯃꯔꯁꯨ ꯂꯩ ꯑꯩꯅ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯀꯁꯇꯃꯔꯁꯨ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯥꯏꯖꯅꯕ ꯍꯥꯏꯗꯅ ꯃꯣꯏꯗꯁꯨ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤ ꯀꯁꯇꯃꯔ ꯃꯥꯁꯨ ꯍꯩꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯒꯀꯣ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯍꯌꯦꯡ ꯊꯕꯛꯇꯣ ꯐꯤꯆꯔ ꯁꯦꯝꯗ ꯌꯥꯗꯕꯅꯤ나 ꯑꯗ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯇꯥꯟꯅ ꯂꯩꯔꯒꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯄꯥꯏꯍꯟꯂꯣꯏꯗꯕ ꯑꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯊꯦꯡꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯂꯩꯔꯝꯅꯤꯀꯣ ꯑꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯇꯝꯕꯃꯛꯇꯐꯥꯎꯗ ꯑꯩꯅ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯂꯩꯇꯗꯅ ꯌꯨꯝꯒꯤ ꯑꯦꯛꯇꯤꯚꯥ ꯀꯥꯏꯅꯦꯇꯤꯛ ꯑꯃ ꯑꯦꯛꯇꯤꯚꯥ ꯑꯃ ꯌꯣꯟꯊꯣꯛꯑꯒ ꯑꯗꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯀꯛꯑꯒ ꯉꯁꯥꯏꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯊꯥꯕ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯩ ꯅꯝꯐꯨꯗ ꯇꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯑꯩꯁꯦ ꯇꯧꯔꯛꯈꯤ ꯇꯁꯦꯡꯅ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯗꯨ ꯇꯝꯗꯗꯤ ꯌꯥꯗꯕ ꯑꯩꯅꯁꯨ ꯁꯤꯃꯗꯤ ꯑꯣꯏꯅꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯂꯩꯔꯤ ꯑꯥꯗ ꯑꯗꯨꯒ ꯇꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝ ꯊꯋꯥꯏ ꯈꯔ ꯌꯥꯎꯅꯗꯤ ꯇꯝꯃꯦ ꯍꯥꯏꯗꯤ ꯆꯦ ꯁꯣꯔꯣꯛꯇ ꯇꯥꯔꯝꯕ ꯈꯕꯔ ꯃꯆꯦꯠꯕꯨ ꯍꯦꯌꯔꯕꯨ ꯄꯜꯂꯝꯃꯗꯤ ꯈꯨꯡꯒꯠꯂ ꯄꯥꯕꯤ ꯑꯗꯨꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯝꯗꯨꯗ ꯁꯝꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯁꯝꯗ ꯇꯨꯝꯃꯦ ꯁꯝ ꯆꯥꯔꯦ ꯁꯝꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯁꯦ ꯑꯥꯗꯒꯤ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯊꯕꯛꯇꯤ ꯇꯧꯅꯤꯡꯉꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯍꯥꯡꯉꯦ ꯄꯩꯁꯥꯁꯦ ꯂꯩꯇꯗꯅ ꯆꯨꯝꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪꯗꯒꯤ ꯂꯨꯄꯥ 5,000 ꯑꯃ ꯗꯤꯄꯣꯖꯤꯠ ꯄꯤꯔꯒ 5,000ꯗꯨꯅ ꯃꯤꯡꯖꯦꯟꯒꯨꯝꯕ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯀꯔꯕꯥꯔꯁꯦ ꯏꯁꯥꯒꯤ ꯍꯥꯟꯅ ꯗꯨꯀꯥꯟꯁꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯄꯤ ꯃꯤ ꯑꯇꯣꯞꯄꯗ ꯌꯥꯎꯔꯨꯕ ꯈꯣꯠꯂꯨꯕꯗꯤ ꯂꯩ ꯃꯤ ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯑꯩ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯍꯥꯟꯅ ꯄꯨꯟꯁꯤꯗ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯤꯡꯕꯨ ꯅꯤꯡꯉꯗꯤ ꯀꯟꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯛ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯍꯧꯔꯛꯏꯕꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯝ ꯀꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯄꯥꯔꯂꯔ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁ ꯀꯥꯡꯕꯨꯅ ꯇꯧꯈꯤꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯅ ꯆꯠꯅꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯁꯤ ꯍꯥꯏꯕꯗꯤ ꯈꯔ ꯈꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯀꯔꯤ ꯆꯪꯉꯤ ꯀꯃꯥꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯗꯨꯇꯪ ꯍꯥꯏꯕꯤꯌꯨ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯐꯣꯀꯁ ꯌꯥꯝꯅ ꯃꯈꯜ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯉꯥꯛꯇꯪ ꯎꯕ ꯌꯥꯗꯦ ꯑꯩ ꯁꯤ ꯃꯌꯥꯝꯅ ꯄꯩꯁా ꯇꯥꯟꯅꯔꯦ ꯑꯩꯁꯨ ꯄꯩꯁా ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯆꯠꯂꯒꯗꯤ ꯂꯥꯜꯂꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯐꯖꯅ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯑꯣꯖꯥ ꯑꯃ ꯇꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯑꯣꯏꯒꯗꯣꯏꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯃꯨꯛ ꯄꯩꯁꯥꯁꯤꯅ ꯀꯃꯥꯏꯅ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨ ꯃꯥꯏ ꯐꯣꯀꯁ ꯑꯍꯥꯟꯕꯗꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯈꯥ ꯃꯈꯥ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯩꯒ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯀꯃꯥꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯛꯁꯨ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯀ꯭ꯂꯥꯁ ꯂꯧꯗꯣꯔꯤꯕ ꯍꯟꯗꯛꯀꯤ ꯗꯦꯠ 14ꯁꯤꯗꯒꯤ ꯁꯥꯇ꯭ꯔ ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯤꯕꯀꯣ 2 monthsꯀꯤ ꯑꯗꯨꯗꯁꯨ ꯌꯥꯎꯕꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯗꯨꯝ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯇꯥꯛꯊꯣꯛꯀꯦ ꯑꯩꯅ ꯈꯪꯕꯒꯩꯁꯤ ꯂꯣꯏ ꯇꯥꯛꯊꯣꯛꯀꯦꯅ ꯂꯩ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯈꯤꯇꯪꯁꯦ ꯅꯨꯄꯥꯅꯗꯤ ꯈꯔ ꯅꯨꯄꯤꯒꯤ ꯁꯝ ꯀꯛꯄ ꯈꯣꯠꯄ ꯁꯦ ꯈꯤꯇꯪ ꯍꯩꯅꯗꯕꯩꯔꯥ ꯀꯩꯒꯤꯅꯣ ꯑꯗꯣ ꯃꯁꯤ ꯀꯩꯁꯨꯗꯤ ꯀꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯅ ꯈꯜꯂꯤ ꯑꯩꯅ ꯑꯗꯣ ꯃꯤꯒꯤ ꯂꯝꯗꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅ ꯁꯝ ꯀꯛꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯪꯖꯕ ꯃꯇꯝ ꯑꯃꯁꯨ ꯂꯥꯛꯏꯗꯅ ꯑꯗꯨꯒ ꯁꯥꯔꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯥꯂꯣꯟꯁꯤꯗ ꯆꯪꯉꯛꯄ ꯃꯤꯁꯤꯗ ꯃꯤꯅ ꯍꯥꯏꯗꯤ ꯆꯪꯉꯛꯏꯕ ꯃꯤꯗꯨꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯁꯦꯂꯤꯕ꯭ꯔꯤꯇꯤꯒꯨꯝꯕ ꯂꯥꯛꯑꯒ ꯁ꯭ꯇꯦꯇꯁ ꯁꯪꯕ ꯀꯛꯄꯒꯤ ꯃꯇꯝꯗꯨꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯟꯖꯕ ꯃꯇꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯦ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯑꯩꯅ ꯈꯟꯖꯔꯤ ꯋꯥꯈꯜꯗꯗꯤꯀꯣ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯑꯩꯒꯤ ꯍꯣꯠꯅꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯗꯨꯃꯛꯇꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯃꯤꯅꯁꯨ ꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯝ ꯀꯛꯑꯦ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯀꯨꯏꯔꯕ ꯈꯣꯠꯂꯦ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛꯐꯥꯎ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯅ ꯏꯁꯥꯅ ꯈꯟꯖꯩ ꯀꯔꯝꯕ ꯃꯇꯥꯡꯁꯤ ꯌꯧꯔꯀꯥꯟꯗ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯤ ꯆꯥꯡꯁꯤ ꯌꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯀꯥꯏꯅ ꯈꯟꯖꯕꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯃꯗꯨ ꯑꯩ ꯈꯟꯕ ꯃꯇꯝꯗ ꯈꯜꯂꯨꯗꯦ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯕꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯆꯠꯊꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗꯤ ꯃꯁꯤ
ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯔꯒ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗ ꯂꯦꯝꯍꯧꯔꯒ ꯑꯗꯨ ꯇꯣꯡꯉꯦ ꯍꯥꯏꯕ ꯅꯠꯇꯅ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯥꯔꯠꯀꯤ ꯂꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯉꯩꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨ ꯃꯁꯤꯅ ꯑꯩ ꯃꯥꯏ ꯄꯥꯛꯄꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯛꯇꯣꯏꯅꯣ ꯄꯥꯛꯑꯕ꯭ꯔꯥ ꯄꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯅꯣꯡꯇꯁꯨ ꯈꯜꯂꯨꯗꯦ ꯃꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯂꯣꯟꯁꯤꯗꯀꯣ ꯅꯣꯡꯃꯗ ꯃꯤ ꯀꯌꯥꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯦ ꯀꯌꯥꯝ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯁꯇꯃꯔꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯗ 10 ꯑꯗꯨꯒ ꯌꯥꯝꯃꯒꯅ 90ꯃꯨꯛ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯀꯁꯇꯃꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯦꯂꯤꯕ꯭ꯔꯤꯇꯤ ꯃꯌꯥꯝꯁꯤꯗꯁꯨ ꯑꯅꯝꯕꯅ ꯂꯣꯏꯅꯃꯛ ꯁꯝ ꯀꯛꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯍꯥꯏꯕꯗꯤ ꯁꯥꯔꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯁꯦꯂꯣꯟꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯑꯕꯅꯤ ꯃꯥꯏ ꯄꯥꯛꯑꯕꯅꯤꯅ ꯈꯟꯖꯩꯀꯣ ꯁꯥꯔꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯑꯅ ꯈꯟꯖ ꯇꯥꯔꯒꯁꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯍꯦꯌꯔ ꯁ꯭ꯇꯥꯏꯂꯤꯁ ꯑꯩꯈꯣꯏꯒꯤ ꯁꯦꯂꯨꯟ ꯍꯥꯡꯕꯁꯤ ꯅꯠꯇꯕꯀꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯊꯕꯛ ꯑꯃ ꯑꯣꯏꯔꯣ ꯀꯩ ꯑꯩ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔ ꯁꯤꯒꯤ ꯂꯥꯏꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤ ꯑꯩ ꯁꯤ ꯂꯥꯏꯟꯁꯤ ꯑꯗꯨꯝ ꯇꯧꯒꯦ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯒ ꯇꯥꯔꯁꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ ꯑꯃ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ ꯑꯃ ꯍꯥꯡꯒꯦ ꯁꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯥꯏꯟꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯏꯟꯒꯦꯅ ꯑꯩ ꯍꯦꯛ ꯂꯩꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯧꯔꯛ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯇꯣꯞꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯤ ꯁꯤꯗꯤ ꯑꯟꯂꯤꯃꯤꯇꯦꯗꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯤꯟꯒꯗꯧꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯅꯤ ꯁꯤꯗꯗꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯂꯥꯏꯟꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯗ ꯆꯠꯊꯒꯦꯅ ꯈꯜꯂꯤ ꯁꯤ ꯍꯤꯌꯔ ꯀꯠꯇꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩ ꯍꯥꯞꯀꯦ ꯁꯤꯗꯩꯁꯤꯗ ꯍꯤꯌꯔ ꯀꯠꯇꯤꯡ ꯅꯠꯇꯕ ꯍꯤꯌꯔ ꯀꯂꯔꯤꯡ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯡꯍꯟꯕ ꯁꯝ ꯁ꯭ꯇ꯭ꯔꯦꯠꯅꯤꯡ ꯔꯤꯕꯟꯗꯤꯡ ꯑꯗꯒꯤ ꯈꯣꯏꯍꯟꯕ ꯀꯣ ꯄꯥꯔꯃꯤꯡ ꯇꯧꯕ ꯑꯗꯩ ꯐꯦꯁꯤꯌꯦꯜ ꯃꯦꯅꯤꯀ꯭ꯌꯣꯔ ꯄꯦꯗꯤꯀ꯭ꯌꯣꯔ ꯑꯗꯨꯝꯕ ꯑꯗꯒꯤ ꯏꯚꯟ ꯍꯦꯗ ꯃꯁꯥꯖ ꯀꯣ ꯑꯗꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯑꯅꯧꯕꯁꯨ ꯈꯔ ꯍꯥꯞꯀꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯈꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯕ꯭ꯂꯦꯗꯤꯡ ꯄꯥ ꯍꯥꯞꯄ ꯄꯤꯁꯨꯝ ꯍꯥꯞꯄ ꯄꯤꯁꯨꯝ ꯌꯦꯛꯄ ꯁꯨꯝꯕꯁꯤꯁꯨ ꯑꯩꯅ ꯍꯥꯞꯀꯦꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯀꯟꯅ ꯇꯧꯔꯤ ꯍꯥꯞꯀꯠꯂꯛꯀꯅꯤ ꯁꯤꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯁꯝ ꯀꯛꯄ ꯈꯛꯇꯪ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯀꯦꯌꯔ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯈꯪꯖꯒꯦ ꯍꯥꯏꯕꯗꯤ ꯁꯝꯁꯦ ꯐꯖꯅ ꯂꯩꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯈꯪꯍꯟꯕꯤꯌꯨ ꯁꯝꯁꯦ ꯐꯖꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯃꯥꯁꯤ ꯍꯤꯠꯁꯤ ꯌꯥꯝ ꯀꯟꯅ ꯄꯤꯗꯕ ꯁꯝꯁꯦ ꯑꯗꯨꯒ ꯍꯤꯠ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯅ ꯑꯃꯨꯛ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯤꯠ ꯄꯤꯁꯜꯂꯀꯥꯟꯗ ꯑꯗꯒꯤ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯒꯨꯝꯕ ꯊꯥꯖꯤꯜꯂꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯐꯕ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯝ ꯐꯅꯩ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯟꯊꯅꯕ ꯈꯣꯠꯅꯕꯒꯤ ꯊꯕꯛꯁꯦ ꯁꯨꯝ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏꯆꯔꯥꯏꯁ ꯑꯣꯏꯅꯕ ꯊꯕꯛ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨ ꯃꯁꯤ ꯁꯝ ꯑꯁꯤ ꯑꯗꯨꯝ ꯁꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯊꯥꯎ ꯌꯥꯏꯉꯩ ꯇꯩꯕꯤꯕ ꯑꯗꯨꯒ ꯍꯤꯌꯔ ꯁ꯭ꯄꯥꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯦꯅꯤꯡ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯁꯦꯂꯣꯟꯒꯨꯝꯕ ꯆꯪꯅꯤꯡ ꯇꯥꯔꯒꯁꯨ ꯄꯩꯁꯥꯒꯨꯝꯕ ꯂꯩꯇꯕꯒꯤ ꯈꯣꯠꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯦꯌꯔ ꯂꯧꯅꯤꯡꯕꯗꯣ ꯁꯤꯗ ꯆꯪꯉꯛꯑꯒ ꯇꯧꯕ ꯉꯝꯗꯦꯗꯅꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯇꯤꯞꯁ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯔꯥꯏ ꯂꯥꯏꯕ ꯇꯤꯞꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤ ꯌꯥꯝ ꯐꯖꯅ ꯇꯩꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯝꯁꯦ ꯊꯥꯎꯁꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯨ ꯇꯜꯂꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯒꯤ ꯁꯝ ꯅꯞꯄꯤ ꯈꯣꯠꯂꯤ ꯍꯥꯏꯔꯒꯁꯨ ꯏꯔꯨꯖꯔꯝꯗꯥꯏꯒꯨꯝꯕꯀꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯊꯥꯎꯁꯤ ꯇꯩꯕꯤꯔꯒ ꯑꯗꯨꯒ ꯁꯝꯄꯨꯁꯨ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯟꯗꯤꯁꯅꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯤꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯏꯆꯝ ꯆꯝꯕ ꯍꯥꯏꯇꯥꯔꯦ ꯁꯝꯁꯦ ꯐꯖꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯍꯤꯠꯁꯦ ꯌꯥꯝ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯗꯕ ꯅꯨꯡꯁꯥꯗ ꯌꯥꯝ ꯂꯩꯕꯤꯗꯕꯀꯣ ꯁꯨꯝꯕꯁꯤ ꯑꯗꯨꯒ ꯀꯂꯔꯒꯨꯝꯕ ꯌꯥꯝ ꯇꯧꯁꯟꯕꯁꯤ ꯁꯨꯝꯕꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯀꯂꯔ ꯇꯧꯔꯒꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯅꯕ ꯇꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯣꯛꯅꯉꯩ ꯃꯆꯥꯛ ꯑꯃꯅꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗꯀꯣ ꯀꯦꯔꯥꯇꯤꯟ ꯁ꯭ꯃꯨꯠꯅꯤꯡ ꯇꯧꯕꯁꯦ ꯁꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯈꯪꯖꯒꯦ ꯀꯦꯔꯥꯇꯤꯟ ꯁ꯭ꯃꯨꯠꯅꯤꯡꯁꯤ ꯃꯥꯒꯤ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒꯗ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯗꯤ ꯁꯝꯁꯦ ꯌꯥꯝꯅ ꯃꯣꯟꯊꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯜꯀꯤꯁꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯉꯥꯎꯕ ꯌꯥꯎꯕ ꯐ꯭ꯔꯤꯖꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯂꯔ ꯍꯥꯟꯅ ꯇꯧꯈꯤꯕꯒꯤ ꯁꯝ ꯁꯣꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯍꯜꯂꯦ ꯃꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯄꯥꯔꯃꯤꯅꯦꯟ ꯇꯧꯕ ꯁꯝ ꯆꯨꯝꯅꯒꯤ ꯁ꯭ꯇ꯭ꯔꯦꯠꯅꯤꯡ ꯑꯩꯈꯣꯏ ꯔꯤꯕꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯥꯔꯃꯤꯅꯦꯟ ꯀꯂꯔ ꯇꯧꯕ ꯁꯝꯗꯗꯤ ꯔꯤꯕꯟꯗꯤꯡ ꯇꯧꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯂꯩ ꯑꯗꯨꯒ ꯀꯦꯔꯥꯇꯤꯟꯒꯤꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯐꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯀꯦꯔꯥꯇꯤꯟꯁꯦ ꯑꯃꯨꯛ ꯇꯧꯈꯤꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ 6 monthsꯀꯨꯝꯕ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯀꯂꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯈꯣꯏꯍꯟꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯂꯔ ꯇꯧꯕ ꯌꯥꯏ ꯌꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯀꯦꯔꯥꯇꯤꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯒꯨꯟꯗꯣ ꯑꯃꯨꯛ ꯃꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯀꯂꯔ ꯇꯧꯅꯤꯡꯉꯒꯗꯤ ꯍꯥꯟꯅ ꯀꯂꯔ ꯇꯧꯍꯧꯔꯒ ꯀꯦꯔꯥꯇꯤꯟ ꯑꯗꯨꯒ ꯀꯦꯔꯥꯇꯤꯟ ꯇꯧꯁꯟꯕꯤꯕ
aduga hadi khoihange khotke to hai taraga de dum yadura khoen basi temporary ko modi to bi ai aduga permanent na khoen bi kal to base masu chemical am hapaga to ni na sai keratin ki mayak tu mangi ni madu to mo aduga sam po khai bu khot pa lei batara su keratin to we ai adu keratin ji da makal ani thok na leiba mali ko smoothing ama straightening ama mane mane adu straightening du na kai smoothing si ka straightening is chap mane aduga my process ko ni tingan ge har ga na ko iron chapi ba one aduga tingal loi har ga na chumna gi smoothing dang to ba yam nungai jai da aduga makha ta na khamjani mi sina ko tunggi habadi hawra iba sings da su ko he na hotna bada habadi line ba mai pak ba mi amu oi ge hai tar ga ai na to ba thabak sida mai pak na changjang ge hai tar ga di kai kai ma thong tai adum tang hojiba tam da di koi na khona ni ba khudumak se koi khutta loi mo mobile loi pai na rabani na ai na sima to ningi hai ma tam da akhona ai na thaina masi ge line se tam ma tam di ma tam di phone si yam kan man si na dream ma tam ni na apai ni kai nam khanging ga su ke nam to ningi ga su yengbam hangbam ma ji leite hojik ti sai sai da khutta mobile loi pai na ai ni ke nam tam ning hai ta ju sigi che krai tam be ya ha ba si loi mu khang ngam me youtube ta gi si practice to wo ya le aduna to ge bu khala ga di adu chana tikat bu hobi ro si che si ge line si kamai ta bu no si kamai ta bu no aduga dudagi hawra bne dum sagi chana pamjari pot sagdan ba se adugi mathang la kuma tungina ning bi thawai bi yaw badi adu mai pakani hani khalje thapudi yam nungai jai da ado akoi thabak tong na mi se adum habidi ai si kai gumba si gi line chi jatar so to hobby mi dum le dana kai oi bi hobby ai si sei yam taw pa mi aduga ma je ma le ko ning ba sei yam taw pa mi aduga sei yam jungang gal le ai ta mana yam nungai jai ado isai je phajatna su sakpa hayam do ma le ko ya ni mayam na ju he na nungai na isai mate ang tang myam da ko do tam bi ga he na nungai ni di wari su myam sana re ko sei se ai di yam ne hindi mane sakal manipur si kya ba ma hekta do yai Manipur to ge hindi di nungai ro myam sta ba ko ke su kai ko pa ma mai ko gi oja hamom na ba gi na sakchar ge yam na mamin chat pa kisam ni ko Taibang wakal na mangdringai Hakjang na malem da tindringai Oh Taibang wakal na mangdringai Hakjang na malem da tindringai Thawai lairang lainung si Madom kang duna mangdringai Thawai lairang lainung si Madom kang duna mangdringai Taibang wakal na mangdringai Thank you. Yam nungai jai phajaba advice myam se bibi aduga yamna phajaba isai amasu ko kodol tambe yam nungai jai do viewers sing na su pelam gani na khanjai ko aroi ko ina question amtang hanjai habidi akhoi na kai gumba pamjaba thaba ama leitar ga su ko parents sing na support to bi daba aduga support to bi basu yawe ko to bi da basu yawe ba ko si matang de kai habi ni aina pamjaba line ama du chachai ge habida yarak ta basu yawe ba masi yada basi ki ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡꯗꯨ ꯂꯥꯜꯂꯒꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯁꯤ ꯂꯥꯟ ꯎꯔꯒꯗꯤ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯆꯨꯝꯅ ꯍꯣꯠꯅꯕ ꯇꯥꯔꯗꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯀꯛꯊꯠꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯉꯥꯡꯁꯤꯅ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯉꯥꯡꯃꯛ ꯅꯠꯇꯕꯤꯗ ꯌꯥꯝ ꯑꯉꯥꯡꯁꯤꯗꯤ ꯈꯪꯄꯣꯠꯇꯦ ꯃꯥ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯈꯪꯄꯣꯠꯇꯦ ꯀꯩ ꯍꯣꯠꯅꯗꯣꯏꯅꯣ ꯈꯪꯄꯣꯠꯇꯦ ꯈꯤꯇꯪ ꯃꯦꯆꯤꯌꯣꯔ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯂꯥꯛꯑꯕ ꯍꯧꯖꯤꯛꯁꯤꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯅ ꯍꯣꯠꯅꯅꯤꯡꯉꯤ ꯄꯣꯠꯁꯤ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯍꯣꯠꯅꯔꯤ ꯄꯣꯠꯇꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯅꯦ ꯍꯥꯏꯕꯒꯤ ꯂꯥꯛꯑꯒꯗꯤ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯇꯤ ꯃꯆꯥ ꯐꯅꯤꯡꯗꯕ ꯀꯅꯥꯗꯤ ꯌꯥꯎꯄꯣꯟꯇꯦ ꯁꯞꯄꯣꯔꯠ ꯂꯣꯏ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯃꯗꯨꯅ ꯃꯥꯅ ꯆꯨꯝꯅ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯩꯒꯨꯝꯕ ꯎꯔꯒꯗꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯅ ꯍꯣꯠꯅꯔꯤꯅꯦ ꯍꯥꯏꯗꯨꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯇ ꯂꯩꯁꯜꯂꯨꯔꯒ ꯑꯗꯨꯝ ꯃꯥꯡꯍꯜꯂꯒ ꯇꯥꯍꯜꯂꯒ ꯍꯣꯠꯅꯔꯤꯅꯦ ꯍꯥꯏꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦꯅ ꯈꯜꯂꯦ ꯑꯗꯣ ꯆꯨꯝꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯇꯥꯔꯗꯤ ꯄꯦꯔꯦꯟꯁꯤꯡꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯖꯩ ꯆꯨꯝꯅ ꯍꯣꯠꯅꯕꯤꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯗꯅ ꯁꯨꯃꯥꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ
ꯂꯣꯏꯕꯤꯔꯕ ꯁꯝ ꯀꯛꯄ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯉꯁꯤ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯌꯥꯝ ꯑꯍꯥꯟꯕꯔꯣ ꯅꯥꯜꯂꯦ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦꯀꯦꯟ ꯇꯥꯏꯝꯅꯤ ꯑꯣꯀꯦ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯀꯛꯄꯤꯈ꯭ꯔꯦꯀꯣ ꯑꯩ ꯁꯤꯁꯇꯔꯁꯨ ꯀꯛꯄ ꯑꯗꯨꯗꯩ ꯈꯪꯉꯒ ꯂꯥꯛꯄꯅꯦꯕ ꯑꯣ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯋꯦꯕ ꯍꯣꯏ ꯃꯁꯛꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯇꯦꯟꯕꯤꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯊꯦꯡꯛ ꯌꯨ ꯁꯥꯟꯅꯖꯔꯁꯨꯀꯣ ꯃꯊꯪꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯔꯝꯅꯤꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗꯁꯨ ꯁꯝ ꯀꯛꯄꯗ ꯑꯃ ꯂꯩꯔꯦ ꯀꯩ ꯃꯤꯡ ꯀꯧꯕꯤꯒꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯁꯤꯗ ꯑꯗꯨꯝ ꯀꯛꯄ꯭ꯔꯥ ꯁꯝ ꯀꯛꯄꯁꯦ ꯑꯅꯤꯔꯛ ꯁꯨꯕ ꯍꯧꯖꯤꯛ ꯑꯃꯁꯨ ꯆꯠꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗꯁꯨ ꯐꯖꯅ ꯀꯛꯑꯝꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯀꯛꯏꯁꯦ ꯂꯣꯏꯔꯕ ꯁꯝ ꯀꯛꯄꯁꯦ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯑꯦꯂꯤꯁ ꯗꯤꯅꯦꯁ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯂꯥꯛꯇꯧ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯎꯈꯤꯕꯗ ꯉꯁꯥꯏꯗ ꯌꯦꯡꯉꯛꯄꯗꯀꯣ ꯂꯨꯛꯁꯇꯣ ꯐꯖꯅ ꯆꯦꯟꯖ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯗꯥ ꯑꯩꯁꯨ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯕꯤꯀꯤ ꯅꯥꯎꯁꯦꯄ ꯂꯝ ꯍꯥꯏꯕ ꯕꯥꯃꯣꯟ ꯀꯝꯄꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗꯩꯗ ꯊꯕꯛ ꯄꯨꯕꯤꯔꯛꯄ ꯑꯩꯁꯦ 3 years ꯁꯨꯔꯦ ꯑꯣ ꯁꯤꯗꯩꯁꯤꯗ ꯁꯤꯗ ꯁꯨꯔꯦ 3 years ꯁꯨꯔꯦ ꯑꯩ ꯕ꯭ꯔꯥꯟꯁ ꯀꯩꯁꯥꯝꯄꯥꯠꯀꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯂꯩꯔꯨꯕ ꯑꯗꯩ ꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯟꯅ ꯁꯝ ꯀꯛꯄꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯗꯤ ꯌꯥꯎꯕꯤꯔꯛꯇꯕ꯭ꯔꯥ ꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯐꯝ ꯑꯣꯏꯔꯦ ꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯐꯝꯅꯦ ꯑꯩ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔ ꯌꯥꯎꯕꯅꯦ ꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯅꯣꯡꯃꯗ ꯃꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯆꯪꯉꯛꯀꯦ ꯁꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯃꯤ 10ꯗꯩ ꯇꯥꯗꯅꯗꯤ ꯑꯗꯨꯝ ꯀꯛꯑꯦ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛꯀꯣ ꯑꯩꯗꯤ ꯑꯣꯡꯂꯤ ꯃꯦꯟ ꯈꯛꯇꯪ ꯂꯩꯕꯅꯦ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯪ ꯅꯨꯄꯤꯅ ꯑꯗꯨꯝ ꯀꯛꯄꯀꯣ ꯅꯨꯄꯤꯒꯤꯅ ꯑꯩꯈꯣꯏ ꯁꯥꯔꯒ ꯀꯩꯅꯣꯅ ꯑꯗꯨꯝ ꯄꯥꯏꯕ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩ ꯑꯗꯨꯝ ꯈ꯭ꯔꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯀꯣꯟꯅꯕ꯭ꯔꯥ ꯁꯤꯗꯩ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯣꯟꯅꯩ ꯑꯩ ꯃꯦꯅꯦꯖ ꯇꯧꯕ ꯑꯗꯨꯝ ꯉꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯄꯤꯔꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂꯌꯟ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯗ ꯁꯝꯅꯕ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕ ꯗꯗꯥ ꯑꯗꯨꯅꯦ ꯗꯗꯥꯒ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯎꯅꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯨ ꯁꯨꯝ ꯁꯝ ꯀꯛꯄ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯗ ꯄꯥꯛꯂꯥꯎ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯠꯁꯤꯒ ꯔꯤꯂꯦꯁꯟꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯕꯤꯔꯛꯄ ꯑꯗꯨꯝ ꯀꯨꯏꯔꯦ ꯆꯍꯤ 2 ꯃꯈꯥꯏ 2 ꯑꯗꯨꯃꯥꯏꯅꯗꯤ ꯁꯨꯔꯝꯃꯅꯤ ꯈꯜꯂꯦ ꯑꯗꯨꯗꯤ ꯍꯦꯜꯂꯝꯕꯁꯨ ꯌꯥꯔꯦꯀꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯔꯤꯒꯨꯂꯔ ꯀꯁꯇꯃꯔꯅꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯐꯝꯁꯤꯒꯤ ꯁꯔꯚꯤꯁ ꯑꯗꯨꯝ ꯁꯔꯚꯤꯁꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟꯅ ꯂꯥꯛꯑꯦ ꯑꯗꯨꯝ ꯁꯝꯃꯨꯛ ꯀꯛ ꯇꯥꯔꯦ ꯍꯟꯗꯛ ꯀꯣꯔꯣꯅꯥ ꯀꯨꯏꯅ ꯂꯩꯕꯗꯨꯗ ꯂꯣꯛꯗꯥꯎꯟ ꯂꯩꯕꯗꯨꯗ ꯁꯝꯁꯦ ꯁꯨꯝ ꯀꯛꯍꯧꯗ꯭ꯔꯕꯅꯦꯕ ꯁꯥꯡꯉꯕꯅꯦꯕ ꯑꯗꯨ ꯀꯛꯄꯗꯨꯗ ꯁꯤꯗ ꯂꯥꯛꯑ ꯀꯛꯑꯒꯦꯅ ꯂꯥꯛꯑꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯨ ꯁꯝꯁꯨ ꯀꯛꯈ꯭ꯔꯦꯕ ꯍꯟꯗꯛꯀꯤ ꯃꯅꯨꯡꯁꯦꯀꯣ ꯀꯛꯇ꯭ꯔꯦ ꯁꯤꯗ ꯂꯥꯛꯑꯒ ꯀꯛꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯗꯥꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯗꯥꯒꯤ ꯍꯟꯗꯛꯀꯤ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗꯇꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕꯤꯌꯨꯀꯣ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯑꯅꯤꯒ ꯊꯦꯡꯅꯔꯦꯀꯣ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯈꯦꯟꯌꯥ ꯂꯥꯏꯁ꯭ꯔꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯊꯕꯛ ꯌꯥꯎꯕꯤꯔꯛꯄ ꯑꯩꯅ ꯆꯍꯤ 2 ꯐꯥꯔꯛꯇꯣꯔꯦ ꯑꯩ 3 year ꯐꯥꯔꯦ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯂꯩꯕ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥ ꯌꯣꯍꯦꯟꯒ ꯑꯗꯨꯝ ꯂꯣꯏꯅꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯗꯤ ꯀꯁꯇꯃꯔ ꯃꯌꯥꯝꯁꯨ ꯂꯥꯛꯏꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯍꯣꯏ ꯃꯇꯥꯡꯗ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯏꯌꯦ ꯁꯥꯔꯁꯨ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯝ ꯀꯛꯄꯁꯤꯗ ꯏꯆꯝ ꯆꯝꯕꯗꯣ ꯍꯣꯏ ꯑꯗꯣ ꯁꯝ ꯀꯛꯄꯁꯤꯗ ꯁꯨꯝ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯒꯨꯝꯕꯗꯗꯤ ꯌꯥꯝ ꯐꯖꯅ ꯇꯣꯏꯅ ꯂꯥꯛꯑꯦꯗꯅꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯇꯤꯒꯨꯝꯕ ꯂꯧꯅꯤꯡ ꯈꯣꯠꯅꯤꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯔꯣꯇꯦꯁꯟ ꯅꯥꯏꯅꯩꯌꯦ ꯃꯥꯅ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯅ ꯂꯧꯕ ꯃꯇꯝꯗ ꯃꯥ ꯂꯥꯛꯄ ꯔꯣꯇꯦꯁꯟ ꯅꯥꯏꯅꯩ ꯃꯤ ꯀꯌꯥꯃꯨꯛꯅꯣ ꯍꯧꯖꯤꯛ ꯄꯨꯂꯞ ꯅꯪꯁꯦ ꯂꯩꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ 4 ꯂꯩ ꯅꯣꯡꯃꯗ ꯍꯥꯏꯕꯗꯤ ꯀꯁꯇꯃꯔꯁꯤ ꯀꯌꯥꯃꯨꯛ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯀꯁꯇꯃꯔꯁ ꯅꯣꯡꯃꯗ 30-40 ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯨꯝꯕ ꯃꯇꯝꯗ ꯀꯩꯅꯣ ꯌꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ 50-60 ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯤ ꯊꯦꯡꯅ ꯄꯨꯡ 8 ꯐꯥꯎꯕ ꯇꯥꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪ ꯃꯇꯝꯗ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝ ꯀꯛꯄ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯕꯗꯤ ꯂꯥꯛꯏꯕ ꯀ꯭ꯂꯥꯏꯟꯁꯤꯡꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯋꯦ ꯍꯣꯏ ꯃꯣꯏꯁꯨ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯥꯗ ꯋꯥ ꯈꯔ ꯄꯦꯠꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯖꯅ ꯈꯟꯅꯔꯀꯥꯟꯗ ꯍꯥꯏꯅꯔꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯄꯦꯟꯅꯕ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯄꯦꯟꯍꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯦꯟꯕꯅꯅꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ 50-60 ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯗꯒ ꯀ꯭ꯂꯥꯏꯟ ꯃꯌꯥꯝ ꯆꯪꯉꯤꯁꯦꯀꯣ ꯍꯣꯏ ꯑꯗꯣ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯄꯨꯂꯞ ꯄꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯄꯤꯒꯤ ꯈꯛꯇ ꯄꯥꯏꯌꯦ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯄꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯃꯤ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯛꯈ꯭ꯔꯒꯦꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯤ
17 18 मुकी सांगला ngasi gi oina ko adu huji corona manung sida habidi mi do changna ba changna da ba de kitang habidi changba nuai ta ba ga sum leidana ko hana huji kadi kitang khetnaram dong ma de kamai khene habidi hana di bi se yam si leba hojina khara di handara hai tare habidi leina na ki da ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯈꯔꯗꯤ ꯍꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ adu bi gi sam ka padi ayamana kusana ayama pai hai fadi oh sar na dum pai ban pi sa ayamana pai sa adu huji sister ani na pai bi sna ai kari ai na he kari pai re na bi ki sna de facial gumba adu kuma coloring gumba adu kai kai happy habidi sam ka pakhatang na tana to atau solo mada phangwa dum ayamana dum ayawe habdi spa ma bi yaw de body spa bi yaw de ke atopa lana facial manicure ko pedicle ha pe ba loina ha pedicure facial hair color hair spa keratin loina ayamana loina hot being loina adu mamal da ha pe tang haidi kya kya kamai check khetran khang biya da habidi customer sing desu kitang kanu oina ba ka keratin kamai ta aku di kitchen ni oina tawe ai ta se ko ado starting how was it for them very how keratin kisi ko something baby makapon oh keratin adu mai ni ada gidi straightening kana leba chap mana ꯑꯗꯨꯅ ꯑꯃꯨꯛ ꯈꯔ ꯈꯦꯠꯅꯔꯦ adu here care gumba gidi yaw ꯌꯥꯎꯋꯦ care gisi kai kamai ꯑꯩꯈꯣꯏꯅ ꯑꯣꯏꯂꯤꯡ ꯇꯧꯕ ꯑꯗꯒꯤ ꯁ꯭ꯄꯥ ꯇꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯀꯦꯌꯔꯒꯤ ꯌꯥꯎꯔꯕꯅꯦ aduga adi facial adagi manicure pedicure to ba happen rate to kitang khangjagene habidi mayam da su khangda ba ko habidi moi da du lowone ka hari khangja paisa ga 5 lakh se yo da se ma sa saura ga di 800 ne ma sa saura na 700 atai ꯐꯦꯁꯤꯌꯦꯜ facial de starting 700 to starting how aduga clean up ina 500 aduga facial lo ila ko ina pero taraga na 700 ta gina 1700 makeup kum ba yaw da makeup se yawe yaw so ako sida staff se am da busy am simple na ne home service ko ba law de sida la ga ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯗꯤ sina ta ba ma brand su lai hai ko lay sampa adum ada su sumaina adum haidi sida dum labor traga sathu season to ꯁꯤꯗ ꯑꯗꯨꯝ ꯂꯩ sida dum lay pa de so da suggest na sa staff ta si ako na sige staff ta koigi sugum laba matam yamna tanglaba masmana kai topi base thagat chari duga sigi thorma sigu yengberi ba viewers kum namak su amka hana ikai khunu chaba kalona ne ko na khuran jari sigi oina di thorma si matang installation jage sigi thorma sigu yengberi ba viewers kum namak ko na khuran jari